ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯅ ꯊꯤꯡꯉꯒ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏ ꯂꯧꯊꯣꯛꯍꯟꯈꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐ꯭ꯔꯤ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯣꯏꯔꯦ ꯌꯥꯔꯦ ꯍꯥꯏꯅ ꯒꯚꯔꯅꯔ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯑꯦ ꯂꯥꯎꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯀꯨꯀꯤ ꯖꯧꯃꯤꯁꯤꯡꯅ ꯀꯨꯀꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯗꯧꯁꯤꯡꯅ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯔꯒ ꯀꯨꯀꯤ ꯂꯥꯜꯍꯧꯁꯤꯡꯅ ꯆꯠꯄ ꯌꯥꯔꯣꯏꯅ ꯆꯦꯛ ꯇꯧꯕ ꯁꯤꯒꯤ ꯃꯨꯚꯃꯦꯟꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯏꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤ ꯉꯔꯥꯡ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯟꯅ ꯑꯩꯈꯣꯏ ꯑꯦꯟꯄꯤꯄꯤꯅ ꯌꯥꯅꯤꯡꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤ ꯍꯟꯗꯣꯛꯆꯕꯅꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯐꯝ ꯑꯃꯗ ꯄꯦꯀꯦꯖꯁꯤꯡ ꯑꯁꯤ ꯂꯥꯎꯊꯣꯛꯑꯝꯕ ꯉꯥꯛꯇꯅꯤ ꯉꯔꯥꯡ ꯃꯣꯗꯤꯒꯤ ꯈꯣꯡꯆꯠꯇ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯛꯑꯒ ꯀꯔꯣꯔ 8,300,000ꯒꯤ ꯄꯦꯀꯦꯖ ꯑꯃ ꯇꯣꯉꯥꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯂꯥꯎꯊꯣꯛꯄ ꯀꯪꯂꯥꯗꯅ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯁꯥꯈꯤꯕ ꯑꯗꯨꯒꯨꯝꯕ ꯄꯦꯀꯦꯖꯁꯤꯡ ꯑꯗꯨ ꯁꯪꯒꯥꯔꯝꯕ ꯃꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯑꯅꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯒ ꯑꯗꯨꯒꯨꯝꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯊꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤꯅꯁꯨ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯥꯝꯃꯤꯕꯗꯤ ꯆꯍꯤ 2ꯒ ꯊꯥ 4 ꯆꯨꯞꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯖꯦꯔꯣꯃꯤ ꯃꯤ ꯑꯩꯈꯣꯏꯒꯤ 250 ꯃꯊꯛꯇ ꯁꯤꯈ꯭ꯔꯕ ꯃꯤ 50,000ꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯩꯈꯣꯏ ꯁꯦꯗꯥꯡꯗꯨꯅ ꯂꯥꯟꯖꯦꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯆꯨꯡ ꯀꯌꯥ ꯃꯥꯡꯈꯤꯕ ꯂꯟ ꯊꯨꯝ ꯀꯌꯥ ꯃꯥꯡꯈꯤꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ 38 ꯑꯁꯤꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯣꯏꯗꯅ ꯉꯁꯤꯐꯥꯎ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯋꯥꯔꯁꯨ ꯄꯨꯁꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯄꯦꯀꯦꯖ ꯈꯔ ꯂꯥꯎꯊꯣꯛꯑꯝꯃꯒ ꯃꯅꯤꯄꯨꯔꯗ ꯄꯦꯀꯦꯖꯁꯤꯡ ꯑꯁꯤ ꯂꯥꯎꯊꯣꯛꯑꯝꯃꯒ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯖꯣꯛꯄ ꯑꯩꯈꯣꯏꯒꯤ ꯉꯥ ꯆꯐꯨꯗ ꯖꯣꯛꯑꯒ ꯄꯨꯈ꯭ꯔꯤꯗ ꯖꯣꯛꯄ ꯉꯥꯒꯨꯝ ꯊꯝꯃꯒ ꯃꯈꯣꯏꯅ ꯃꯆꯤꯟꯖꯥꯛ ꯈꯔ ꯊꯥꯔꯒ ꯄꯪꯂꯩ ꯂꯩꯖꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯨꯞ ꯑꯃ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯦ ꯈꯟꯕꯒꯨꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯝꯃꯝꯕꯁꯦ ꯉꯁꯤ ꯑꯦꯟꯄꯤꯄꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯦꯟꯄꯤꯄꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝꯗ ꯑꯗꯨꯒꯨꯝꯕ ꯃꯣꯗꯤꯒꯤ ꯈꯣꯡꯆꯠꯇ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯝꯗꯕ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯦ ꯃꯁꯤꯒꯤ ꯑꯦꯟꯄꯤꯄꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯆꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯃꯠꯇ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯐꯥꯎꯇꯪ ꯆꯠꯆꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯪꯂꯥꯗ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤꯐꯥꯎꯇꯪ ꯆꯠꯆꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯆꯠꯍꯟꯗꯕ ꯃꯗꯒꯤ ꯏꯃꯥ ꯃꯩꯔꯥꯁꯤꯡꯅ ꯃꯩꯔꯥ ꯀꯥꯡꯕꯨꯅ ꯆꯠꯆꯒꯦ ꯍꯥꯏꯕ ꯆꯠꯍꯟꯗꯕ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯅ ꯊꯤꯡꯉꯒ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏ ꯂꯧꯊꯣꯛꯍꯟꯈꯤꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐ꯭ꯔꯤ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤ ꯐ꯭री ꯃꯨꯚꯃꯦꯟ ꯑꯣꯏꯔꯦ ꯌꯥꯔꯦ ꯍꯥꯏꯅ ꯒꯚꯔꯅꯔ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯑꯦ ꯂꯥꯎꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯀꯨꯀꯤ ꯖꯧꯃꯤꯁꯤꯡꯅ ꯀꯨꯀꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯥꯗꯧꯁꯤꯡꯅ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯔꯒ ꯀꯨꯀꯤ ꯂꯥꯜꯍꯧꯁꯤꯡꯅ ꯆꯠꯄ ꯌꯥꯔꯣꯏꯅ ꯆꯦꯛ ꯇꯧꯕ ꯁꯤꯒꯤ ꯃꯨꯚꯃꯦꯟꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯃꯈꯥꯗ ꯂꯩꯈꯤꯗꯣꯏꯅꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ 700 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯒ ꯃꯅꯤꯄꯨꯔꯅ ꯈꯨꯟꯗꯥꯍꯜꯂꯒ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯏꯄꯥ ꯏꯄꯨꯅ ꯆꯍꯤ 2,000ꯒꯤ ꯃꯊꯛꯇ ꯊꯝꯃꯨꯕ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯖꯦꯔꯣꯅꯤꯅ ꯆꯪꯍꯟꯗꯕ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯀꯔꯤ ꯈꯟꯕ ꯋꯥꯐꯝꯅꯣ ꯍꯥꯏꯕꯁꯤ ꯑꯦꯟꯄꯤꯄꯤ ꯁꯥꯏꯠꯇꯒꯤ ꯉꯁꯤ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯇ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯕ ꯃꯁꯤꯡ ꯁꯨꯅ ꯂꯩ ꯃꯈꯣꯏꯅꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩꯈꯣꯏ ꯍꯟꯗꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯔꯀꯥꯔ ꯁꯦꯝꯒꯅꯤ NPPꯒꯤ ꯂꯩꯉꯥꯛ ꯑꯃ BJPꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯑꯦ ꯑꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯑꯒ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯊꯝꯃꯝꯗꯕ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ
ꯃꯈꯣꯏꯒꯤ ꯗꯣꯟꯗ ꯂꯩꯖꯔꯤꯕ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯅ ꯂꯩꯖꯔꯤꯕ ꯃꯈꯣꯏꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯃꯌꯥꯝꯁꯦ ꯃꯁꯤꯐꯥꯎꯗ ꯃꯈꯣꯏꯅ ꯍꯥꯏꯕ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯂꯥꯛꯇꯅꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯧꯒꯗꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯅꯩꯅꯔꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯗꯣꯡ ꯊꯤꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯚꯥꯔꯠꯇ 1949ꯗ ꯑꯩꯈꯣꯏꯅ ꯚꯥꯔꯠꯇ ꯄꯨꯜꯂꯨꯕ ꯃꯇꯨꯡ ꯆꯍꯤ 83ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯤ ꯚꯥꯔꯠꯁꯤ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁ ꯂꯩꯕ ꯃꯅꯤꯄꯨꯔꯁꯤ ꯚꯥꯔꯠꯅ ꯔꯤꯁꯣꯔꯁ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃ ꯁꯦꯝꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯃꯌꯥꯝꯁꯤꯒꯤ ꯃꯥꯔꯀꯦꯠ ꯁ꯭ꯇꯦꯠ ꯑꯃ ꯁꯦꯝꯃꯦ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯣꯜ ꯍꯤꯡꯅꯕꯒꯤ ꯊꯕꯛ ꯑꯃꯗ ꯉꯁꯤ ꯄꯥꯏꯈꯠꯄꯤꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯇ ꯄꯨꯜꯂꯛꯏꯕ ꯆꯍꯤ 83ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯏꯀꯣꯅꯣꯃꯤꯛ ꯒ꯭ꯔꯣꯠ ꯇꯧꯅꯕ ꯑꯗꯨꯒꯨꯝꯕ ꯄꯦꯀꯦꯖ ꯑꯃꯗ ꯉꯁꯤ ꯄꯤꯈꯤꯕꯤ ꯃꯣꯏꯅ ꯄꯤꯔꯤꯕ ꯈꯔꯁꯤꯗꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯃꯩ ꯊꯥꯟꯕ ꯑꯗꯒꯤ ꯌꯨꯝ ꯀꯩ ꯈꯔ ꯁꯥꯅꯕ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯅꯕ ꯄꯩꯁꯥꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯣꯏꯕ ꯄꯦꯀꯦꯖ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯤꯗ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ